Iran hai kan ne technical term tha it is a civil war like I say state chi fail oi ne police court adagi army le se mia micham gi property ga life ka ngak na le ne rule of law le ne akhoi Manipur da se pura kai re so khoi no war have the distraction to the community adu adan chaina le se a distraction ai yo ina dine ko system kana no me Indian se achuk chaw raba na sumaina respond to ngam na kang khong chai laga ne hek hobo dai ni hoji wari saba hobo na reisini geno gi political dimension ama yauri ba sona kan khoina community khatna ri ngai da ko ana district to honda ba aluga miyam na susi highway over se official thing da si ek to se kai no action law hai ga dam moi da alo same unit to sumaina sutlong lo seng dia de no action law ga di bai marung kari no ai se khoina to bom changi koi gi masida local gi reida systemic failure say to minimalization mam thokte bai koida see this is not about this or that community it is about right to life with dignity capacity to work under a state rule of law civilized in a labor punsidu one by any community was no adu helakri se kari uma political game ma sanari ba madugi fall se kari no madugi goal se kaino kai se khoi miam hangbam to en kanje ko duga suma macha sing sisu accountability ma force to bom change ba jun gi tang 38 ngthili pongahum taba matamda PHUBALA ki maning thangba sarukta lau uduna leiba high canal gi makhada lau uduna leijaba laumi mingwana pallabada ningthogjam beren singabu ko ki militant singna atamna live attempt tawramba amadi sohalam giba thodoka mari leinana ngarang mak aikhoi khungangi mioi sing amadi atop atop da leiriba CSO mayam singa punmin re hariga logjakhiba ware karigomba lakliba ngasi tangkun jun tha asigi ayuki pung 13 fawbada responsibility fix tawba yaba government ki ikoi mioi sing marwaina governor chief secretary DGP natragana security advisor incident mafam thogdok thoiba mafam asda lakpigadabani amadi sport inquiry tawbigadabani haiba wafam adu aikoi lakthok sakhibaga loinana karigumba hairiba wafam asi thaba oina pangthok pidrabadi matam kaktana shut down tawjagane haina lakthok sakhiba adu aikoi pung 10 ga mathoi khara helakpada respected ASP respected aikoi DC loinana Home Department ki IG na represent to girakpa loinana amok aikoi Bishnupur DC na government ki tongan ba in charge sing pubire hariga sport inquiry sing tawbibaga loinana yanaki bo wapong khara leijabadagi ahanoktada sengdok chaning basi mayam ngarang thodo duna maram oraga ngahak lambi da apan ba pikhiba amadi ngasi shut down tawgani haibadu matam kharadi aikoi madu tawjararoi haidana ahan mamakta sengdok chari aikoi shut down taw natraga ban tawba si sinjalangjari bamadi aikoi pangtok chari ba aikoi senja chungchari ba aikoi khudimak masi khwaidgi pamjadaba thongni maram maduna ton magai ka dagi mot pibirakpa banbu pambi daba natragana ban tawbasta nuai tabat wakolon ka thambirakpa khudimak aikoi taramna oksai amadi masi masina maram oraga mayamda apun mapi ba khudimak ki dumuk so ahan tangta apologize tawjari tabudabu tawjari ba thaba si miyam gi punsida toiba thogdogusida achumba langlalangjin phangnana ba amadi tungda asigumba lamen tuhenba yamna satiba crime sing asi tholoktanabagi damakta tawde yadadana matam ikoi khara logjagi bani maram adun masigi damakta ngakpigani haina ahan mate apologize tawjari ani subada ikoi hojik aikona thamjakhiba wafam sing adugi makha tarakpada government official sing loina lengbirakuna aikoi yamna kupna khanan nerba matungda aikoi praja sing miyamgi maigaidagi thamjakhiba wafam sing aikoi lakpiriba khwai khudimaka yanajaba wafam sing miyamgi mangda thamjari ahanbada aikoi thokiba thogdok asi aikoi nungtilgi matamda thokpa amadi security layer ahum lala kanda lakhiba wafam mama oibanina yam sensitive oina logjari hairaga kari kamdong masi thokibano masda mara leiba miosing security gi maikaida lapses leiba sing adu yamna kubna inquiry tawire hairaganda da ikoi madu mara leiba sing book tawba atuba matamda madu hariba si aikoi numit 8 ni gi manungda mara leiba miosing dandi pibaga loinana madu
inquiry gi report sing miam da khusin na ba haibada ekoi gi lengberk le home department in charge amadi lakpiri official singa yana wafam ama leijare ani suba wafam da ekoi hojik lo uba yadana leiriba mafam sing asi permanent on lo uba yana na bagi damakta hanana deploy tawduna leiriba check point sing haibadi security post sing asi mathak tang basarukta chingkhong lomda yarigi makai ekoi kakatlaga hongjinba haibo wafam asisu ekoi yana porakle hari wafam asi yamdrabada numit mangani fawgi manungda magi infrastructure darkar leba sing asi samjin sajin baga loina thu matamda hongat piragani haibagi thajaba pibiramle aduga haidiba security point sing asina miyam ngak seliba si mapung phana miyam na thajaba phanganaba amadi miyam ngak sen basing asi lomi sing amadi praja miyam bu makhata na sigum thodok sing asi sohal panlan danabagi damakta hek ubada militant sing natragana illegal arms sing loina rakpa matamda shoot at site order khudakta tawnanabagi order amasu yahun binanaba magistrate ki kuthangda ikoina appeal tawjabada maduge yawa thambiramle aduga ahum subada aikoi yanaki bo wafam si hojik soiba miyoi asi surga chajaba amadi yamna lairaba lomi ama oibanina mangonda asoapan tholambiba si punsigi oina mangonda yamna chauraba dakpham ama haibadi thabak suba ngamoidaba phibam leibanina competition si mamangda khwaidagi hena phaba mongda mdi chunaba mongda competition pin na bagidamta district magistrate ta appeal tokjaba adusu atu matamda pangtok pirani haibagi ayaba thambiramle maramaduna asiguma point singasi thammaba amadi yanakibana maram oirakanda da hojik phawgi oina aikoi mamangda laukthoksigwa wafam singadu matam kharagi oina government kari action lorukpage amadi kari thodang lorukadage haiba phibam sing yengjaraba matungda aikoi makata ba khongjing chengsin mathangi makata ba khongjing sing da kari gumba hairiba singasi mapung phana pangtok piraktaba taragadi aikoi security yawba masung yawdaba makata na aikoi gi oiba ipai puna thambiramba aikoi gi lowsing haiba tare masida ista kanagumba amatagi permit yawdaba thidana aikoi sirabasu changabasu aikoi changaga low uba amadi kanagumba magi wata dana aikoina aikoi gi tawon thokpa thabak sing tawba haina miyamna warep nare loinana hayengdagi hauna aikoi makata na normal work haibadi low singmugi thabak sing makata na chathajaba haibo phom singsu aikoi khudimangna warep lawjaraga hayengdagi thabak si pangthokpa haina yanajare haribo phom sing asi hojimaki oina leiba ngasi ngarang thokiba PHUBALA gi incident siga mari leba wafam sing ni hanam yamda thamjake